ꯍꯥ ꯆꯤꯛꯀꯟ ꯑꯩꯅ ꯍꯥꯏꯗꯣ ꯄꯣꯛ ꯆꯥꯗꯣꯏꯁꯦ ꯁꯤꯅ ꯆꯤꯛꯀꯟ ꯑꯆꯧ ꯍꯩꯗꯣꯛꯑ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯣꯜꯀꯇꯥꯒꯤ ꯆꯥꯏꯅꯥ ꯇꯥꯎꯟꯗ ꯂꯩꯕ ꯀꯤꯝꯂꯤ ꯔꯦꯁꯇꯨꯔꯦꯟꯗ ꯂꯟꯆ ꯇꯧꯕ ꯂꯥꯛꯆꯩꯅꯦ ꯃꯤ ꯃꯌꯥꯝꯅ ꯁꯤ ꯔꯤꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ ꯑꯗꯨꯏꯗꯨ ꯀꯩꯀꯩ ꯃꯅꯨꯡꯗ ꯑꯍꯥꯎꯕ ꯏꯁꯄꯦꯁꯦꯜ ꯀꯩꯀꯩ ꯐꯪꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯑꯩ ꯆꯪꯉꯁꯤ इसका नाम क्या है नाम वॉन्टन वॉन्टनदुने अखोई चादोइसे सिना चिकन मोमो है वॉन्टन क्या ये नत्ती वॉन्टन को है चाइना में बोला वॉन्टन चिकन का है हाँ चिकन मैंने हाइदो सिदा थाई सिदा चिकन ओ चिकन ये नूडल्स है सी चिकन कीमा की टाइप तो यार तखाने तो नहीं aina tanna tappane सेम है sina pu koram do ma ye wala pork hai sina pu chetta alai sina na chau hai do alai si ma musup si khuja mal sida leire akhoi chajadoise inum de vip su pork su chadabna sina inumgi wonton chicken noodles ni sina soup sina chicken sina pork ni sina wonton pork noodles ni akhoi da khobani chap manare akhoi da di haji kat pa hogare akhoi chadoisi mayam sida leijare sigisina pork inebako wonton pork sina chicken ni pork sadamina sisi half plate ne basi sisi half plate ne si 90 pi ko plate da chamana bra aduga sigi soup ising man basi amam half aduga sina chicken sina kyano da pi di 190 aduga pork sina 200 pi pork sina am tang mo ye moi ma kham se ado pork sina khwai tang sina 200 pi already cha ba horage moi soup se ising ba chap mane clear soup ne mahau lay asni mo to dum hapa mani kha bhajana bok so em doi chai bok soy ren cha ga bo ni ya lay de yang hay tiền mẹ mẹ không thể là em là tâm nói đã tại moi mahau se samna hau ba do ma cha ba na chi ka sem na hai du mai asian chinese koi mai authentic more authentic Chinese की China town da restaurant में आम हम लेसी परियंग सिदा मतलब अदो सेजो मीना रिव्यू या फसे तो ya lay de wonton ki चानो मना जो हावे ना na wonton pork ke nei kap mai na kap khanje le chana okay plain le ga ha number kan kat Jauh, ko bit na thon le ebe asam ebe wonton na mga song actually yeah moi si plate amada wonton kya hapano da ni pa le
ꯃꯁꯤꯡ ꯊꯤꯒꯦ ꯑꯝꯇꯪ ꯀꯨꯞꯁꯤꯟꯒꯦ ꯑꯩꯁꯨ ꯑꯃ ꯆꯥꯈꯔꯦ ꯑꯃ ꯆꯥꯈꯔꯦ ꯑꯩ ꯑꯅꯤ ꯆꯥꯈꯔꯦꯕ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯋꯣꯟꯇꯟ ꯇꯔꯨꯛ ꯁꯨꯝꯕ ꯇꯔꯨꯛ ꯈꯛꯇ ꯌꯥꯎꯔꯦ ꯑꯩ ꯆꯤꯛꯀꯟꯒꯤꯁꯤꯁꯨ ꯃꯌꯥꯝ ꯇꯦꯁ ꯇꯧꯕꯤꯌꯣ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯁꯤꯅ ꯌꯥꯝꯃꯦ ꯀꯩꯅꯣ ꯅꯣꯏꯗꯤ ꯆꯤꯛꯀꯟꯁꯦ ꯃꯍꯥꯎꯁꯦ ꯁꯣꯐ ꯑꯣꯏꯔꯒ ꯑꯃ ꯆꯝꯅ ꯑꯣꯏꯅꯝꯕꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯍꯥꯎ ꯆꯦꯜꯂꯦ ꯃꯁꯛꯁꯤꯗꯤ ꯆꯤꯛꯀꯟ ꯆꯤꯜꯂꯤꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯗ꯭ꯔꯥꯏꯗꯣ ꯑꯗꯨꯒ ꯍꯣ ꯃꯆꯨꯁꯤꯕꯨꯗꯤ ꯃꯣꯏ ꯃꯆꯨ ꯑꯦꯗ ꯇꯧꯗ꯭ꯔꯦ ꯅꯄꯣꯛ ꯂꯩꯔꯦ ꯄꯥꯏ ꯃꯣꯏꯁꯦ ꯑꯗꯣ ꯃꯣꯏ ꯁꯤ ꯅꯨꯗꯜꯒꯥꯁꯦ ꯏꯆꯝ ꯆꯝꯅ ꯃꯍꯥꯎ ꯂꯩ ꯃꯁꯥꯅ ꯐ꯭ꯔꯦꯁ ꯍꯥ ꯃꯁꯥꯅ ꯈꯨꯗꯛꯇ ꯐ꯭ꯔꯦꯁ ꯃꯣꯏꯁꯦ ꯅꯨꯗꯜꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯐ꯭ꯔꯦꯁꯇ ꯁꯦꯝꯃꯒ ꯑꯣꯏꯅ ꯇꯧꯕꯅꯤ ꯃꯣꯏꯁꯦ ꯑꯗꯨꯅ ꯍꯥꯎꯋꯦ ꯃꯍꯥꯎ ꯄꯣꯠꯁꯦ ꯇꯣꯉꯥꯟꯕ ꯑꯗꯨꯒ ꯁꯤ ꯄꯣꯛꯁꯦ ꯁꯤꯗꯤ ꯂꯦꯛ ꯂꯦꯛ ꯂꯥꯎꯔꯦ ꯊꯥꯎꯅ ꯀꯦꯞꯁꯨꯜꯁꯨ ꯌꯥꯝꯕꯩ ꯁꯤꯁꯦ ꯍꯥꯐ ꯄ꯭ꯂꯦꯠꯅꯦ ꯑꯩꯈꯣꯏ ꯆꯥꯏꯁꯦ ꯏꯃꯥ ꯐꯨꯜ ꯄ꯭ꯂꯦꯠ ꯑꯣꯏꯔꯗꯤ ꯁꯤꯔꯅꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯏꯅꯤꯁꯀꯤ ꯀꯩꯀꯩ ꯁ꯭ꯅꯦꯛꯁ ꯆꯥꯕꯗꯨꯗꯩ ꯃꯍꯥꯎ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦ ꯃꯣꯏꯁꯤꯅ ꯑꯇꯩꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯈꯜ ꯃꯈꯜ ꯑꯃ ꯑꯃ ꯄꯨꯟꯁꯤꯟꯅꯕ ꯌꯥꯕꯁꯨ ꯌꯥꯎꯔꯝꯅꯤ ꯑꯗꯨꯝ ꯃꯍꯥꯎꯗꯣ ꯃꯣꯏ ꯄ꯭ꯂꯦꯠ ꯑꯃꯗ 90 ꯄꯤ ꯍꯥꯏꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯩ ꯆꯥ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯕꯣꯛꯁꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯅꯣ ꯏꯅꯝ ꯃꯆꯦ ꯑꯃꯐꯥꯎ ꯂꯦꯡꯗꯦ ꯆꯥꯏꯗꯣ ꯑꯩꯅ ꯌꯥꯝ ꯍꯦꯟꯕꯩꯅꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯇꯣꯞꯄ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯅꯍꯥꯟ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯆꯥꯕ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯆꯤꯛꯀꯟ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗꯕ ꯂꯣꯏꯊꯣꯛꯈꯤꯕꯅꯤ ꯈꯔ ꯊꯦꯡꯕ ꯑꯗꯨꯗꯩ ꯗꯗꯥꯒ ꯑꯩꯈꯣꯏ ꯑꯕꯦꯝꯒ ꯑꯣꯏꯅ ꯄꯣꯔꯛꯀꯤ ꯑꯣꯏꯅ ꯃꯕꯥꯅꯤꯅ ꯆꯥꯔꯒ ꯑꯩꯅ ꯌꯦꯡꯉ ꯇꯣꯛꯑꯦ ꯑꯗꯨꯅ ꯆꯥꯗꯕꯁꯤ ꯀꯥꯟꯅꯗꯦ ꯂꯣꯏꯅꯃꯛ ꯆꯥꯕꯅ ꯀꯥꯟꯅꯩ ꯍꯥꯏꯕ ꯀꯥꯟꯅꯩ ꯑꯩꯁꯨ ꯑꯆꯥꯕꯉꯩꯁꯤꯅ ꯃꯍꯥꯎ ꯂꯧꯔꯤꯅꯦ ꯕꯣꯛꯁꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯕꯣꯛꯆꯣꯏ ꯆꯥꯗ ꯀꯨꯏꯔꯦ ꯕꯣꯛꯆꯣꯏ ꯑꯍꯤꯡꯕ ꯁꯥꯔꯀꯥꯟꯗ ꯍꯪꯒꯥꯝ ꯃꯅꯝꯒꯤ ꯃꯍꯥꯎ ꯃꯅꯝ ꯑꯃ ꯅꯝꯃꯦ ꯚꯦꯖꯤꯇꯦꯕꯜ ꯈꯔ ꯌꯥꯎꯔ ꯆꯥꯕꯁꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯄꯣꯠ ꯆꯥꯀꯥꯟꯗ ꯅꯪ ꯌꯦꯟꯗꯤ ꯆꯥꯗ꯭ꯔꯕꯣ ꯑꯕꯦꯝ ꯌꯦꯟ ꯆꯥꯗ꯭ꯔꯕꯣ ꯆꯦꯛ ꯇꯧꯒꯅꯤ ꯃꯣꯏ ꯄꯣꯛꯀꯤ ꯀ꯭ꯋꯥꯟꯇꯤꯇꯤꯗꯩ ꯑꯩ ꯌꯦꯟꯒꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯃꯌꯥꯝꯒꯤꯅꯦ ꯁꯤ ꯍꯥꯎꯋꯦ ꯂꯦꯞꯇꯣꯏꯁꯤꯁꯨ ꯃꯣꯏ ꯂꯦꯞꯍꯜꯂꯁꯤ ꯅꯪꯉꯣꯟ ꯌꯥꯎꯍꯜꯂꯁꯤ ꯌꯥꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯦꯛꯊꯣꯛꯄꯩꯅꯦ ꯑꯩꯗꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯅ ꯌꯥꯍꯜꯂꯒ ꯆꯤꯛꯀꯟꯒꯅ
ꯌꯥꯝ ꯂꯩꯔꯦꯕ ꯃꯣꯏꯁꯤ ꯁꯨꯞꯁꯦ ꯃꯄꯨꯡ mahal sih gue bisa makan mahal mana menjadi Salire. pok way nih iya na ibang balakan ôi aku rasa dia nggak baik dia jasa baju baca ikan ayo jasa dan lep tuh gum gitu ya bro online kemana tuh chakon jauh kena baik sak yung selama nih không gật kare inungidi chakon do ay na ang kupay dumba marirak kupay ko na charay mali ka kanin na yung mga video na la kang sound ko pa rin eh chopstick sila siya Yesu po macam-macam suy rồi chứ cần một giáo một giáo phải gì đó Ama biểu ra. ay ay hindi dito ah The ocean internet block sa ba? Oh my god. để là uống xuân mà quỷ được đây Lagi. Mabuk isaw. Paano ka pa? mà bộ Kung belis. wow aku dari sama ke situ Ano mag-take ko lang? Ha? Ano ba yung salmon pre? How ni na? Ako kasi breakfast kam lunch tare. Ganna siya nala pa nila. Okay, tanggal eh. drama tuai sedang halaman ya Ada drama ya ni punga. ako si kalau sila ya Oh sila na. na thala Masigidi kaina si ako video si toy babongin mi na bayta magta mayam kagachari. Matang video da mong tingar si asi oy na di.